Heiz Ki Masail ahum suba tangkak. Asargi matamda haksang seng labadi. Numittugi S.A.W.gi hukum. Nupi ama Heiz Ki ilak maramdagi rozai helamdaban. Adu mahak asar namazgi matamda haksang seng kre. Adu haujik mahaki mathakta S.A.W.gi hukum. Namasu sonba zaruri ra. Natraga roza hen khidabana maram oiraga. S.A.W.gi namasu maaf oigadra. Asingba mahak asargi matamda seng khiba oirabadi. Mahaki damakta namaz khudimak sonba zaruri oiriba adugumna. S.A.W.gi namaz asisu Aisha namazgi matungda sonba tangai fadrabani. Maramdi S.A.W.gi namaz asi Aisha namazgi tung illi rozagi natte. Nupi macha ama Fajr namaz matam numit thoktringi mamangda. Heiz Ki isu lakpaga loinana balik su farabadi. Mahaki mathakta ahingdugi Aisha gi namaz adu kaza tawbo wazibla. Mahak Fajr numit thoktringi mamangda Heiz Ki lakpaga loinana balik su farabadi. Numit adugi ahingda hawkhibe Aisha gi namaz adugi di kaza tawraroi. Maramdi Balik fadringi mamangda mahaki mathakta namaz faraz oiramdre. Amasung konasu haibadi balik faraba matungdasu Heiz Ki lakpana maram oiraga maaf oikragani. Heiz Ki na maram oiraga numitsingda sahiwe tartib oibada karisu khetnaba leihande. Nupi ama Mahaki mathakta jahargi namaz kaza oikre. Amasung mahak asargi matamda Heiz Ki isu lakpa haurakle. Tawbatabu mahak asi tartib laybi nupini. Numit tareni laklamlaga nipani suba numit ki asar matamda mahak lakpa lepkre. Adu haujik asar namazgi mamangda kaza oikriba jahargi namaz adu su kaza songadra natragana. Mahaki tartib adu kaikre haina lawgadra. Heiz lakhiba numitsin aduna mahaki tartib tu karisu khetnaba amadi athingba leite. Lakningba numit fawba laksanu maramasina tartib laybi nupi amagi namaz ama kaza oikraba matungda mahak heiz laklabadi. Heiztagi haksang hek sengbaga mahaki mathakta oikhiba kazagi namaz adu hana sondokani. Adugi matungda matamgi namaz adu amuk songani. Karigumba mahakna matamgi namaz na hana solurabadi namaz adu oiraroi. Hana kazagi namaz adu solaba matungda kona matamgi namaz adu songadabani. Haibadi namaz hallagani. Sahibe tartib oibi nupi amana kauduna asargi namaz hana solurabadi haujik karam tawgani. Haibadi mamangda panjakribi nupi asina kauthoktuna kazagi namaz adu sondringayda. Hana matamgi namaz haibadi asargi namaz sondokrabadi. Haujik mahak hana kazagi namaz adu solaba matungda. Asargi namaz adu anirag hana songadra natraga karam tawgani. Kazagi namaz asi kauthokhlambana hanadagi leiramba mahaki tartib adu kaihankragani. Ningsing laktriba fawba tartib adu darkar oiraroi. Adu ningsing lakpagadi tartib adu amuk hanna darkar oiragani. Adubu matamgi namaz hana sondokraba matungda kaza oikhiba namaz adu ningsing laklabadi sonkriba matamgi namaz adu oikragani. Madu amuk hanna solubagi mathau taadre. Aduga kariguma matamgi namaz adu solingay chainung salam phireidringi mamangda ningsing laklay. Haibadi Aihaki ithakta namaz matam mangadagi khara watna kaza laikhibani haina. Hairiba namaz singadu hanadagi natraga haujik khaktang nauna kaza oikhiba taragasu. Kariguma matam fanglingayda sonba nangada oiragadi haujik sumahaki mathakta tartib adum thamba darkar oiragani amasung matamgi namaz adu kaikhragani. Maramasina hana kazagi namaz sing sondoklaba matungda kona matamgi namaz adu solagani. Tartib laybi nupi karigumba matam yamdrabadi matamgi namaz hana sondokani. Tartib laybi nupi amagi mathakta asargi namaz kaza oikre. Maghrib ki matamda mahak Heizu lakpa haure.
Aduga taritni suba numit mahak asar namaz matungda matam su khajiktan ngaire hairiba matam aduda thuna gusal tawthoktuna sumnatangi matamgi namaz adu khatang natraga mamangi kazagi namaz adu khakang sonban nangbagi matamdi leiri adubu kazagi namaz amadi matamgi namaz animakti pulapna sonba ngamlaroi haibadi matam leitre adu oiba taragadi mahak matamgi namaz adu hana songadra natraga kazagi namaz hana songadra matam sinba maramna kazagi namaz amasung matamgi faraz namaz anigi marakta leiriba tartib adusu kaihalle namaz matam ama khaktang sonbang nangbagi matam leirabadi sumnatangi matamgi namaz adu khaktang hana solagani kona kazagi namaz adu songani karigumba mahang kazagi namaz aduna hana sondoktuna matamgi faraz namaz adubuna kona kaza tawrabadi mahaki kaza namaz sing adubudi oikragani adu matamgi faraz namaz adu mahakna kaza oina sonkibagi maramna gunagardi oiragani Sunnat amadi Mustafa.Wafamsing wakhal thamdana matam animki namaz sondopa ngamlagasu tartibti adum thamba farazna mathakta panjakribi nupi asina sunnat sing amadi Mustafa.Wafamsing adu solam davida matamge faraz namaz amadi kazage namaz animak sonbagi matamdi fangi adu oiba targadim hak matam animaki namaz pulapna songadra natraga sunnat amasung Mustafa.Wafamsing aduga loinana subnatangi matamge faraz namazsing adu khaktang songadra matam khajik khaktang ngaiba maramdagi ada amasung kazagi namaz animak loinana matungda leiriba sunnat amadi Mustafa.Wafamsing adusu pulamna sonba ngamdraba adu matungi sunnat amadi Mustafa.Wafamsing adu thadoklaga animak sonba ngamba taragasu mahaki mathakta tartib adudi adum faraz oigani tartib leibi amada namaz matam yamna kaza leirabadi mahak karam tawgani nupi amagi mathakta namaz matam mari kaza oikhre adugi matungda mahak Heiz Ki lakpa haukhre nuin manganigi matungda matam khajiktang leiringeda masa sengle haiba matam khajiktang asida mamangda haukhriba kazagi namaz matam mari adu pulapna sonbadi ngamlaroi adubu ani amana mamangda haukhiba kazagi namaz hojik mahak karam tawgani karigumba kazagi namaz sing adu amadagi helaba aduga matamna khajik khaktang hairiba matam asida kaza amasung adagi namaz sing adu fazana mathang manaw naina sonba nangdraba tawbatabu matam asida sumnatangi ada namaz adugi mamangda kazagi namaz ama ani khatang ngamgadaba oirabade masala asida ulma singi mat tongan-tongale ulma khargi matta wafam asini madudi mahaki mathakta leiramba tartib adu kaikhragani maramasina adagi namaz adu hana sonba jaiz oiragani atop ulma khargi matna ngamliba makhai matamna leiduna kaza amasung adagi namazing pulapna mathang manaw naina sonba ngamlagadi hairiba namaz ani asigi marakta tartib adum thamba wajib oigani haibadi kazagi namazing adu hek sondriba fawba matamgi faraz namaz adu sonba jaiz oikhiroi ulma kharna S.A.W.gi wafam asin hena chummi amasung masida amal tawfam thoki haina takpir namaz matam taruk natraga taruktagi hena kaza leirabadi tartib kaikhragani kanagumbi amagi mathakta namaz matam taruk natraga taruktagi hena kaza leirabadi mahaksu tartib leibi nupini haikhigadra amadi mahakidamuktasu mathakta haukrib hukum asimak oigadra namaz matam taruk natraga helabadi mahaki mathakta leiramba tartib adu kaikhragani maramasina mahak tartib leibi nupini hairaroi amasung mahaki mathakta mamangda haukrib hukum asisu oiraroi toigumasung mangonda leikhriba kazagi namazsing adu singdoktringida hana matamgi faraz namaz adu sonba jaiz oiragani matam sinba haina karam gandagi lawgani hanadagi leiramba tartib adu kaina ngaigidamakta matam sinba haiba sin namaz adugi matam horakpadagi lawgani
matam sinba maramdagi hanagi tartib adu kainabagidamagta namaz adugi asengba haibadi ahouba matam adudagi lawgadra natraga aroiba mustahab oiba matam sinba maramdagi tartib adu kainabagidamagta namazgi ahouba matam adudagi lawgani aroibagi mustahab oiba matam adudagi lawroi tawigumasung asargi matamdadi imam Abu Hanifa amadi imam Abu Yusuf ki mattadi asengba haibadi ahouba adugi imam Muhammad ki mattana namaz adugi aroiba mustahab oiba matam adudagi lawgani Kaanaba matam sinba haiba asida namaz solibi mahaki wakhal khaktangna chatnaroi thangai maksengna matam adu achumbagi chillabadi mahaki tartib adu kairagani hana lakpa changumna laklamlaga numit masing sudringai adu lepkhrabasu namaz di sonba wajibne nupi amalai nupi se hanadagi hainabi oina numit mangani khaktang lake adubu tha asidadi sumnatangi numit marini khaktang laklamlaga lepkhre hojing mahak karam tawgani numit mangani hanagi hainabi numit masing adu fazil hallaga iruzaduna namaz swangadra natraga adu lepkhibaga gusal tawthoktuna namaz swangadra laklamba adu lepkhraba matungda namaz adugi aroiba mustahab oiba matam adu fawba ngaiba wajibne mustahabgi matam adu hawkhibaga mahak gusal iruza thoktana hairiba namaz adu sonba wajibne Muftadiya nupi ama numit ani laklamlaga numit marini haksang sengna leirabadi namaz ki hukum Muftadiya nupi ama numit ani laklamlaba matungda numit marini haksang sengduna leiramlei madada mahakna S.A.W.gi ni khallaga iruza thoktuna namaz sonba hawruru matungda amuk marini leiraga laklei adubu mahakna numit marini da sonkhriba namasing adu oigadra oiroidra Muftadiya nupi amana haizakhriba wahangda haikhriba asigumna heizgi ururabadi lakhiba amasung lakhidaba numitsing adusu loina heizgi numitta pakani marakta aranbada haibadi S.A.W.gi ni khanduna sonkhriba namasing adusu loina aremba takhragani nupi ama hanadagi hainabigi matung inna hawjiksu numit tareni khaktang laklai maram masina mahakna tareni suban numit ki adu lepkhibaga iruze thoktuna namasu sonba hawkhre adugi matungda amuk nongma laklamlaga nini suban numitta adu lepkhre hawjik mahakna sonkhriba namasing adugi matangda karam tawgani haiba asi takpiyu kana gumbi amuk khudam oina Wahang da pankribi nupi asigumbi haibadi hainabigi matung inna numit tareni laklaba karigumba mahaki hainabi numit masing adudagi hendoktuna nipani fawa laklabadi hajik pulapna numit nipani mak haizgi ni amasung mahaki hainabi numit masing adusu onthokre haina lawragani nipani subada sonkibana masing loin aremba oikragani nupi ama tha khudingi tarikh tarada lakpa hubani adubu handaki tha asidi mahak hawjuk phawbu laktri han heiz lakhiba matam adumaktagi hawjuk su mahakna heiz lakani haibigi wakhal da namaz thadogle kadai phawba haibadi namaz amagi matam su hawkhre hawjuk phawbi di laktri adu mahakna son khidreba namaz adugi konna kaza tawgadra nupi ama hanadagi tarikh tarada lakpagi hainabi oirabasu adu hek lakpa hawdriba fawba ai hawjik lakadawre haiduna matamgi namasing adu thadokpadi fatte aranbu wafamne maramdi heiz lagle haina khanggadawribasi manungdagi mapanda thoglakpa kandani hawjik fawbadi adu thoglaktri maram masina matam ngaibada mahangna thadokriba namasing adugi loina kaza tawba darkar oiragani Heiz lagle haiba asi kuina leiraga khanglabadi mamangda sonkibana masingi hukum Apaambada heiz lakpa khudingi pung ani natraga ahum leiraba matungda khangi
Kariguma pung ani ahum asigi marakta namaz sonkrabadi sonkribba namazsing adu karam tawgani. Hairiba matam asida namaz sonkiba oiragadi namazsing adu loina aremba taakragani. Amasung kona kazasu tawraroi. Tawigumasung nafal namaz sonba oirabadi mahak hakchang senglaba matungda nafal namaz asigidi kona kaza tawgani. Kariguma makhalgi uzar amma fawba leite sumnatangi hakchangda tanba maramdigi namazda thiengthaduna leithoglingaida Heizgi isu laksilakle. Adu oiba taragadi haujiksu son khidriba namaz asi mahaki mathakta maaf oikhragadra. Hoi namaz asi su maaf oikhragani. Maramdi kariguma mahak Heiz laklamdrabadi haujiksu namaz asigi aroiba matam hawbad sonba yarami adu mahak Heiz ki lakrabanina matam leirabasu namaz adu sonba yararoi. Numit tarani dagi wana laklamlaga lepkrabadi namaz ki hukum. Nupi ama numit tarani fadani laklamlaga lepkrabadi laklamlaga lepkiba matam adugi namaz adu mahak mathakta sonba zaruri oigadra oiroidra. Numit tarani dagi wana laklaba amasung namaz ki matamna yamna chillingaida adu lakba lepkraba. Haibadi thuna yangna iruza thoku thuna yangna haibadi mafam sida gusalgi faraising adu sumapung faana tawba nangbagi matam oiba haibani. Iruza thoglaba matungda supna tangi amuk khaktang Allahu Akbar haiduna niyat tawbagi matam phangli. Asidagi henna atay karisu sonba nanglaroi adu oiba taragasu matam adugi namaz adudi songadabani haibadi net punduna namaz adu hauro karigo namaz adu haukrab matung namaz adugi matam adu loikrabasu namaz adudi adum loisingari. Tawigum sung ayuki namaz oirabadi net pun krab matung da numit thoglakpaga kai khragani amasung konna kaza sonba mathau taragani. Nupi ama numit tarani fana ahing nungthil Heizgi lakle aduga chin krab matam amada lakpa adu lepkre. Hairiba matam asida mahak gusal tawbasu nangloi madu mawng asida namazgi kaza wajib oigadra. Mahak numit tarani fawba ahing nungthil laklamlaga chin krab matamda hakchang senglakle. Haibadi lakpa lepkre. Hairiba matam aduda amuktang Allahu Akbar haibagi matam di fangli adubu iruzabagi matam di fangdrabasu namaz adudi adum wajib oigani. Konna madugi kaza songadabani. Laklamlaga chin kraba matam amada lepkre hairiba matam aduda thuna yangna iruzaduna Allahu Akbar hairiga net punbagi matam phawa lemdre adu oiba taragasu namaz kaza tawba wajib oigadra. Nupi adu laklambadagi chin kraba matam amada lakpa adu lepkre hairiba matam aduda iruzaduna amuktang takbire tahrima hairiga net punbagi matam phawa fangdrabadi namaz adugi kaza mahaki mathakta leiraroi maaf oikragani. Uzar leitan namaz bu kaza oihanba guna yamna chawe. Nupi ama Heizgi laklamlaga masa sengkre haibadi lakpa adu lepkre. Mahangna sengliba matam aduda yamna fazana iruzaduna namazu ingna tapna sonba nangbagi matam su leiri adubu mahangna tanba maramdagi namaz adu thengtha hankre. Masi zais oigadra oiroidra. Iru maithiduna namaz adu sonba nangbagi matam khajik phawba fanglabadi. Mahaki mathakta hairiba namaz adu sonba tangai fidrabani. Sumna tangi tanba maramdagi namaz aduda thengtha handuna khangna thadoklabadi gunagar oigani. Wafam asi haijar kadariba hadis sharif asidagi su chaksin munna khangba ngami madudi Huzur sallallahu alaihi wasallam na haidok pirame. Kanagumba sari uzar leitana namaz thadoglabadi mahang matam hendoglaba matungda kaza solabasu matam chana sondaba maramdagi dozakh ki maida fukap ama chaklugani fukap amagi changdi chahi marfuni amasung chahi amada numit chahumga humphuni aduga kayamat ki nongmaga dunyagi chahi lising amaga managani.
Nupi ama mahak asi hanadagi chang amada tha khuding numit humni I lakli adu marakta tha amadi mawang asumna numit humni khaktang I lakpatan natana numit tarani fawba lakli adu oiba taragadi mahaki Heiz Ki humni adu hawkhra matungda lemhoriba numitsing aduda iruzaduna namas sonba darkar oigadra oiroidra Nupi ama Haizakriba Wahangda hangjakriba mawang asumna marakta tha amada khanghaudana I adu humnidagi hena laklabadi mahak haujik gusal tawkhiroi aduga namasu sonkiroi I asi numit taranigi mamangda hek lepkhrabadi numitsing adugi namas kaza tawraroi loina maaf oikhragani amasung hana lakpa changi numit masing adu hongkhre haina khallagani maram asina haujik humnidagi hena taranidagi Watna I lakhiba numitsing adu mahaki damakta Heiz Ki ini haina lawragani Nupi ama mahaki hainabi numit masingbudi tha khuding numit humni oibani adubu marakta tha amadi numit humni dagi hen khiduna numit tara mathoini fawba lakpasu yawkhre adu hojing mahaki hainabi numit humni adugi matungda hawkhriba numitsingda sonkhriba namasingi kona kaza sonba zaruri oigadra oiroidra numit taraga mathoini suraba fawba I laklabadi khangba ngamle madudi sumnatangi numit humni fawdi Heiz Ki ini aduga lemhorib numitsing aduna S.A.W.gi ini haiba asi maram asina taraga mathoini suba numitta iruze thoktana numit taretni adugi namasing aduna kona kaza oina solagani Amasung matungi namasing su thadoglaroi Nupi ama haujik fawa namas sondre namazadugi aroiba matamda mahak I lagde tawbadabu I adu afamba oibana maram oiraga chien khraktre kadai fawba haibada namaz amagi matam hawkhre adu haujik hairiba mawang asida mahak namazadu kona kaza tawba zaruri oigadra oiroidra I adu karigum namaz adugi aroiba matamda lakpa oirabadi hairiba namaz adu su mahaki damakta maaf oikhragani I adu achenba oirabasu oidrabasu maramdi Heiz Ki I laklay haiba asi khangnabagi damakta I adu khaktang makhundagi thoklakpa jaruri ni chendaba jaruri natte Nungsiba ngasigidi asi fawbatang khangminarasi Matanggi mari suba tangkakta Heiz Ki matamda rozagi Ahkam Matangda khangminarasi Nungsiba video asibu share tawiduna Heiz Ki matang asibu mipung khudingmakta khanghanbada saruk yabiyo